जून 19 लापदा लमदम असिदा लैरिबा तोंगान तोंगानबा सिनफमदा थबक तौरिबा इरैचा खुदिंगमकना नोंमगे सिंथा हराव कुमहै लेपिदुना नुमित असिदा सरुक याबा लाकपियु हाइना जून 19 ऑब्जर्वेशन कमिटी गे चेयरमैन जॉय कुमार कोंथौजमना अपील तौरकली ngasi Krekupata pangthokpa paumi singa unabada Joy Chandra Konthausamna makhatana haikibada chahi khudingi pangthoktuna lakpa the Great June Uprising Unity Day handak kunmathoi suba the Great June Uprising Unity Day gi thoram athoba singi yatafam oiriba Krekupata pangthoklagani iramdam Manipur gi ngamkhai kaiba yaroi haina athoba athobi singi yatafam oiriba Krekupata lakliba Jungi tang 19 da haikat lekat tamgani amade Manipur gi apunbagi saktam amasung ngamkhai kaiba yaroi haina miyam punna warep lauminagani haina fungdokhe loinana Manipur gi ngamkhai gi manungda khundaminariba kangluk khudingna Manipur gi ngamkhai gi damak amata oina lepinagani haina warep laugani iramda masida leiriba iraicha khudingmakna lakbiduna athobi singda haikat lekat tamba amadi warep lawinabidu thauram asi saruk yabiyu ipa ipuna thanamba lamdam sigi pak chauba amadi makhoina tauramba sing adu aikhoina puthaba haibasi macha ama oibagi thaudangni haina phongdokhe iramda masida leiba irecha khudimangna hairiba aikhoige lei katpagi thorum ase aikoi ayuki pung taruk haujaragana nungdangi mai thanu fawba aikoi pangthokjagani hairiba thabak thorum asidaisida aikoi government gi side lebiriba adugumnaba isil inausing haibadi thabak tawraga leiba isil inausing private gi side leiba thabak tawraga leiba isil inausing amadi private sector da amadi any magi civil society organization oiragasu invite tawdaba thidana aikoi miyam gi damakta aikoina sem sajariba ase mipung kudimak saruk yabiyo haina aikoi Manipur da laiba aikoi transporter sing dagi aikoi gari lising ani aikoina phajalaga thami lising ani se aikoina Manipur gi kachin koya interior area sing dagi mayam langnana bagi damakta sem sabani aduga hauji aikoina ngasi sem sariba gari sing ase aikoi mafam da mobilization mafam chatla matungda mafam dugi phone number amadi contact number lawram matungda hairiba isil inaw sing aduna laifam len asida katke dabani aduga kana gumba isil inaw mafande lakpa natraga gari transport leitragasu mafam adudagi gari adum pickup tawraga lafiraga hairiba adugumlaba lei katpegi thorum ai lei katpegi thorum ase yawi waina observation committee gi chairman ama oina thamjari Paumi Singa Unaba Aduda Jun 19 Observation Committee ge Vice Chairman Landol Luwangna haikibada Manipur gi mapanda khundaduna leikraba Manipuri kaya Jun 19 yauna nabagidamak Manipur da lakre mahangna makha taraduna adungai lamdam asigi apunba saktam kaiba yaroi haiduna thawai 19 na pontha pikrabasu ngasi fauba Manipur gi ngamkhai da India lengakna singnarakpadi leptri adubu apunba saktam amagidamak Manipur miyamna chapchana lepli singnarakpa khudingmak thengnana bagi sakti haujiksu mangdri haibasi numit asida Manipur thugaiba pamba singi mamangda uitminasi haina mahangna fungdokhi asumna mapam Manipur gi mapamda khunda khaba isinau kayana Manipur gi apun basaktam kaiba yaroi haiba ihouda hawaina pontha pi khaba athobi jing mafamda haiyama layama katlaga ikai kumnabu naba honarpa sina aikoi Manipur da leiba Manipur gi apun basaktam kaiba yaroi haina chenja chongjoriba miyamda yamna thaunagi nor masu bibire masigi damakta Manipur gi mapalamdagi lapiri bai chinau krimma pusu akoi gi observation committee amuko amadi UCM gi maikai dagi thagala pongdok jari